Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Rajya se thokliba irangna sokhalaba tungi yumbi oigadaba mahiroi singbu mahimasing lepalaitana makha tana tamhansi haina MLA Thangjam Arun Kumar na hairi Rajya sida tangdu leitaba phibam mama poraktuna mahusagi phibamda hanjil hanabagi damak BJP gi MLA singna Pradhan Mantri Narendra Modi ga athuba matamda unaragani hairi Narco terrorism na Manipur da piriba awa chaitheng asigi mayokta yaningdaba phongdoktuna Manipur yauna malemgi tongan mafamda leiba amasung khundariba maitai singna ngasi khongjang sangsingani hairi amasung Uparashtrapati Jagdeep Dhankar na ngasi Nai Delhi da Mari Suba National Waters Award yentoklagani Rajya State Thokliba Irangna Sokhalaba Tungi Yumbi Oigadaba Mahiroi Singbu Mahimasing Lepalaitana Makhatana Tamhansi Haina MLA Thangjam Arun Kumar na hairi Imphal gi Palace Compound da leiba Government Dance College ta hangba Relief Camp da leiriba Mahiroi Singda Wangkhai Kendra gi MLA Thangjam Arun Kumar na luchingba Peace Committee Wangkhai Kendra na ngasi Lairik tambada changba polam sing yenthokladuna hai Mayum makai leijadraba Mahiroi Sing asina Lairik laisu tamningbagi wakhalon leiriba asi ninghannadana pungning thawatpigadabani Kautrug amasung Kadang banda leiba relief camp singda Lamsang Mayanglangjing Phumlo Mana Ingkhol Kautrug Phan Owners Welfare Association chana thaknaba polam sing tengbangkhre hairi Imphal West amasung Imphal East da ngasi ayuk pung 5 dagi numidang wairam pung 5 fauba curfew komthokli adumoinamak Imphal East ki New Chekon amadi Imphal West ki na Langol gi mafam gi oinadi curfew komthokpa asida yaude hairi Bisnupur amasung Kakching jila gi oina ngasi ayuk pung 5 dagi numidang wairam pung 5 fauba curfew komthokli adumoinamak Sugunu Serau amadi Wapokpi gi oinadi curfew komthokpa asida yaude hairi Thoubal jila gi oina ngasi ayuk pung 5 dagi numidang pung 9 fauba curfew komthokli Rajya asida tangdu leitaba phibam ama poraktuna mahusagi phibamda hanjil hanabagi damak BJP gi MLA singna Pradhan Mantri Narendra Modi ga athuba matamda unaragani hairi Hauzik Delhi da leiriba MLA singdagi phangba pawgi matungina makhoi ga Pradhan Mantri ga unabagi ayaba pirakle lakliba nongmanini asigi manungda sungsoi soidana unaragani unaba sida BJP gi MLA sing amasung independent MLA amasu yauri makhoina Pradhan Mantri ga unaba matamda hauzik thokliba wathok asigi matangda marik chumna pawdambaga loinana tung koina santi oina leiminanaba warushinama poraknaba taksingani hairi Amaromda tongan ba rajniti dol taragi mihut singnasu Pradhan Mantri ga unaduna wari sananabagi damak Nai Delhi da thaurang tawduna leire Narco terrorism na Manipur da piriba awaba chaitheng asigi mayokta yaningdaba phongdoktuna Manipur yauna malemgi tongan mafamda leiba amasung khundariba maitai singna ngasi khongjang changsingani hairi Coordinating Committee on Manipur Integrity Kokomigi Lamjing Makhada ngasi nimidang pung 8 tagi Nipal fauba Human Chain semduna khongjang changsingani Kokomigi Imphal de leiba office da ngarang pangthokpa pawgi mifam amada Kokomigi convener Jitendra Ningombana hai khongjang asi narco terrorism na pirakliba awaba chaitheng asi malem senba thungna khanganabagi damak pandamda sangsingadabani Ratha Jatra Kangjingbagi Thauram Hauzik Oiriba Lebaki Irang asina maram oiduna Imphal gi Palace Compound leba Sirjari Gobiji Mangtokda Pangthokadaba Kang gi Thauram di mahusagumna Kangjingbagi Thauram pangthoklaroi hairi Amaromda Skon gi Ratha Jatra gi Thauram su Lambi da Kangjingbagi Thauram toklaga Imphal gi Airport Road ta leiba Skon Temple Complex manung khakta da lai gi oiba Thauram singdamak pangthoklagani Skongi Life Patron member sing Bhakta Singh amasung saruk yabiningba singna Skongi Mani Mandir da oina lakpiduna laigi oiba thauram sing yaunaba Skon Imphal gi cherolamada hairi Saliba tha sigi kunmari dagi haugadawriba BA first semester parikha gi damak Maharaj Buddhachandra College Imphal da NEP 2020 gi makhada BA BSc first semester tamliba College asigi mahiroi singi admit card piba haure mahiroi singna suti nataba numit singda ayuk pung 9 dagi pung 13 fawbada college ta laktuna makhoi gi admit card lauraba yagani hairi
All India Radio Imphal gi wari libagi senior approved artist Haubizam Amutombi Singh leikidare mahak Sunu Sipai makha lekai da leiba masagi mayumda haukiba yumsa kaisa nimita leikidabani mak rajya thagi tongan ba mana kaya su phangkiba misakni masagi sahi marputrani thoi sukre Guru Haubizam Amutombina leikidabada All Manipur wari liba Association and Research Center na awaba phongdokre Pradhanmantri Narendra Modi gi tha khudingi sandokpa pungningi wa man ki baat thauram hayeng ayuk pung 13 da sandokani masigi Manipuri wahanthok Pradhanmantri gi warol hek loibaga tahangani Manipuri wahanthok asi numit asimaki numidang pung 9 da su amughana sandokani tongan ba dialect singda masigi wahanthok mathangi numit da sandokani tabiriba pawasi Akashwani Imphal dagini Uparashtrapati Jagdeep Dhankar na ngasi Nai Delhi da Mari Suba National Water Award yentoklagani Jal Shakti Mantraloy na thauramasida mana pinabagi damak tongan ba category dagi mioi nifu mathoi gi ming lauthokre mana asida citation trophy amasung selgi mana su yauri Best State category da Madhya Pradesh na ahanba mana laure Odisha gi Ganjam Zilla na Best District category da ahanba tare Telangana gi Bhadradri Kothagudem Jilla gi Jagannathpuram Village Panchayat na khwaidigi phaba Village Panchayat ki mana fangle Numit humni sumna Hyderabad ta chatharakpa G20 Agriculture Minister singi miphap ngasi loisilagani haukiba numit humni asida lau singu mantri singna lau singu bagi tongan ba hiram kayada wangang ki thauramasi gi saruk ama oina pangthokpa thauram singda lau singu bagi lamda hena sendong lehenduna digital gi lau singu bagi wafam singda hena mapung oibam ideng thamki Lau Singu Mantri Narendra Singh Tomar na Vietnam, Canada amasung Oman yauna tongan malebak singi mahaka phammanaba miui singa lau singu bugi matangda wafam kaya khanaki Nonglei nungsit Biparjoy Gujarat ki samudra khongban singda yausalaki baga loinana mapangal sontaraktuna Rajasthan lomda pangkre Rajasthan gi Barmar, Jodhpur, Sirohi, Zalor, Pali, Jaisalmer jila singda nong yauna nonglei nungsit asina awaba jaitheng piri Rajya sigi tongan mafam kharadasu maya oirap oina nong churi Med Department na Pali, Barmar, Sirohi amasung Jalor jilada Red Alert lauthokre Jodhpur, Nagor, Udaipur, Rasaman, Vilwara amasung Ajmer jilada na Orange Alert lauthokre Maragasida Gujarat ki Mukhyamantri Bhupendra Patel na ngarang State Emergency Operation Center da awangba thaki mifam pangthoktuna sexual thorang lokhatnaba haikrabani Siksya Mantraloy na Pune da Marisuba Education Working Group ki mifam tha sige kun amasung kun mathoi da pangthoklagani hari numit nini sathagadaba mifam asida G20 lebak sing Barton tawba lebak sing amasung malem gi loop UNESCO UNICEF na chingba kayadagi mihut marfu manga hena saruk yagani mifam asigi mangoinana Higher Education gi Secretary ke Sanjay Murthy amasung School Education and Literacy ki Secretary Sanjay Kumar ga paumi singa unabada hai makhoina mifam asigi matangda kupna yengshile Rashtrapati Draupadi Murmu numit nini ki khongsata Hyderabad ta thungkre ngasi ayuk Dandigal da leiba Air Force Academy da pangthopa Combined Education Period ki thauramda Srimati Murmu saruk yaki Air Force Academy asida tamliba miraiba gi cadet sing amadi Bharat Navy ki officer sing da Rashtrapati na tongan ba medal sing yenthoki Period asi hek loibaga Indian Air Force ki tongan ba aircraft sing na utpa nongthaki kumayamasu Rashtrapati na yengki Indonesia Open Badminton Tournament ta Bharat ki HSS Pranoy nupagi singles ta Denmark ki Victor Exel ga thengnaragani Jakarta da ngasi pangthokadaba double semi final da su Bharat ki Swatik Sairaj ran ki Reddy amasung Chirag Sethi gi juraga South Korea gi Kangmin Yung amasung Chio Cheong Ze ga semi final sanaragani aroibada maroiba pau amuk Rajya asida thokliba irang na sogalaba tungi yumbi oigadaba mahiroi singbu mahaimasing lepa leitana makata na tamhansi haina MLA Thangjam Arun Kumar na hairi Rajya asida tangdu leitaba phibam ama poraktuna mausagi phibam da hanjil hanabagi damak BJP gi MLA singna Pradhan Mantri Narendra Modi ga atuba matamda unaragani hairi Narco terrorism na Manipur da piriba awaba chaitheng asigi mayokta yaningdaba phongdoktuna Manipur yauna malemgi tongan mafamda leiba amasung khundariba mitei singna ngasi khongjang changsingani hairi amasung Uparashtrapati Jagdeep Dhankar na ngasi Nai Delhi da Marisuba National Waters Award yenthoklagani pangloijare